Akashbani Imphal Warangthi Ibehaibi Pau Pajari Ahanbada Maruiba Pau Malengi Mapam Singaloinana Manipur ngasi Malengi Pat Kanbat Numit Pangthoknari Manipur COVID-19 Nabagi Sangyamna Hantare Ngarang Miyoi Mari COVID-19 positive oike Pradhan Mantri na haidi handaki budget asi yamna kanaba amasung udog investor amasung infrastructure gi sector da sound awon purakpa ngamlagani amasung Lisingani kun mathoi kuni thoi ki ngarang puthoki ba kendra gi budget pu maike kya dagi yaningba amasung yaningdaba phongdok narak Laibak asina malengi laichet oiriba COVID-19 gi mayokta punna amatta oina lanthengnari namtam sigi miyamna sakhangnaraba miyoi kya nachu lanpham asida mai paknabagi damak Akashbani Imphal gi ipawgi khothangda mipum khudimakna araiba thawong ahum face mask upa amaga phut taruk lapnana leinaba mai mit amadi khocha toina hamdoktuna taru tanana thamnaba appeal tawri Manipuri gi saknai rabi seisakpi aramam jamuna COVID-19 dagi ngak thoknaba miyamda appeal tawradna hai Mayambu Aramam Jamunana Kurumjari COVID-19 Laisal Asidagi Ngathoknaba Khwaidagi Pharapa Pambaidi Siksinba Haibasina Hoidi Sarkarna Laisal Asi Thingnaba Honariba Asigi Mathakta Aikhoi Punamaknasu Bahap Taminaduna Laisal Asidagi Ngathoknanaba Tangai Phadana Niyam Ahumkhak Ngakna Chaminasi Aikhoi Khudingmakna Yumdagi Mapal Hek Thokpaga face mask soidana upsi sapon natraga hand wash sijinaduna khutsa sengna hamdoksi amasung mi amaga gi marakta foot taruki social distancing thamsi seksinba haibasina isa aikhoigi nungsiraba imung manung amadi miyambu laisal asidagi kanba ngamgadawribani mayambu amuka hanna khurumjari Haujik mapungoi ba pau Malengi mapam singaloinana Manipur ngasi Malengi pat kanba numit pangthokli komsi sahigi hiramdi pat amasung ising haibasini pat ki maru oibasing miyamda khanganaba pandamda sahi khudingi February tarik anibo Malengi pat kanba numit haina palan tawduna lakli numit asi raija sigi tongan ba mapam singda pangthoknari Namit asina lakpada raija sigi miyamda piba paudel amada Lok Sabha MP Dr. R.K. Ranjana hai kumsi sahigi hiram asina pat singbu yokhatuna amasung makhigadabadagi kannaba pungning thawatpani Manipur gi loktak pat asi kannaba hotnabada lamdam asigi miyamna hotnari man hai malengi pat kanba numit pangthokpana pat sing asi miyamda kaya yamna maru oi haibadu khanganba ngamlagani Manipur da COVID-19 na nabagi sang yamna hanthare ngarang khwaidagi nemba oina miyoi mari kha COVID-19 positive oikhi miyoi mapal na naba phaduna discharge tawkhi COVID-19 common control room na ngarang namidang wairam thadorapa cherol amana hai hawkhiba pung kun mari da miyoi amata sikibagi paulaite adum oina mak hawjak phawda laichet asidagi sikiba apunba masing sahum mudrama thoi sure raija sida hawji active case sama kunthra mapan leiri apunba positive case lising kun mapan subna mudani thoi manungda miyoi lising kunipan sanga humphuni thoi naba phaduna discharge tawkhre naba phabagi sangna sada mafadani pan dasmik ani marini hawjik phawda punna sample lak manga lising tara taru subna humudara test tawkhi home isolation da hawjik miyoi marphuni thoi leiri Tengnowal Police NAP NCB amasung IRB gi kangbu amana ngarang Tengnopal jila gi maji police station ki manung chanba tolha jingda ain kaina ekar ni furom da tharamba popi pambi sing yantat khre tabi riba pawasi Akashbani Imphal dagini Pradhan Mantri Narendra Modi haidi handak puthokliba budget asi yamna kanaba amasung udog investor amasung infrastructure ki sector da sauna awonba purakpa ngamlagani mang hai lebak asibu maromdom lepchanaba hotnabada budget asida sauna mami tari budget asida thabak phangdaba narol singda thabak pinanabagi thorang kaya yauri mang hai awonba kaya purakpaga loinana lebak asida masana masabu thabak pijanabagi khodong chaba kaya phanglagani nupi singi punsi mahing hena phagal hanabagi waphamchu budget asi
asida yauri Shri Modi na hai Atmanirbhar Bharat budget asi khudong chaba kaya marum piba budget amani amasung masina laibak asi chakhotnabada chauna mateng oiragani Twitter da thagat pawarol singda Pradhan Mantri na hai budget asina tongan bamioi singda lam kaya da kana ba piragani budget asina haksel gi lamda ahenba yeng sangli hairaduna mahang na hai masigi mathakta research amasung innovation gi lamda su akhanaba miyeng thamli Pradhan Mantri na hai budget asi lau singu gi thabakta lomi singda kana ba pigadori masina thabak wana sujariba lomi singi senthok saruk ani gi sangda hengat hanbada chauna mateng oiragani Englishing ani kunmathoi kuni thoigi kendagi budget selthum mantri Nirmala Sitaramana ngarang sangsat puthoki budget atu puthokladuna Srimati Sitaraman hai Atmanirbhar Bharat asi anoba wakhlon amanate mamangai dagi hoduna Bharat asi masa maromdom hingjaba ngamba amadi malengi oiba lalon itiki mafam ama oirai Atmanirbhar Bharat haiba asi makhoigi haithoi singthoiba amadi tawangamba saktida mapung phana thajaba Bharat basi koti sama kuntragi apambani ahanbada leibaki haiba wakhalon longmigi senthok saruk ani hengathanba infrastructure matik chana lehenba masa mawu phaba Bharat ama ohenba aphaba lengak sasan leiba narol singda khodong chaba kaya phanganba mipung khuding makta siksha piba nupi da ahenba sakti piba amasung punamaki oina chakhothanba haibana chingba hiram kaya budget asida prastab tawri Sahi humudra manga suraba pension ki senpham khaktang phangba senior citizen singdi income tax return file tawdrabasu yaragani budget asigi matang da maike kya dagi yaningba amasung yaningdaba phongdok narakli information amasung broadcasting mantri Prakash Javadekar na hairi leibak asigi chakhot thorangi maiwon puraknaba hotnabada budget asi mapung phaba budget ama oigadawri Niti Aayog ki CEO Amitabh Khan hai budget asina sadharan miyanggi sel thongi lamda awonba purakpa ngangani budget asibu yaningba phongdoktuna taram okladuna haksel mantri Dr. Harshvardhan hairi leibak asigi haksel gi lamda budget asina kanaba yamna pigadawri mang hai budget asigi matengna haksel gi lamda leibak asida chauna awonba ama purakpa ngamlagani Karnataka gi Mukhyamantri B.S. Yedurapana ngarang puthokliba kendra gi budget asina leibak asigi sel thongi lamda tapna awonba purakpa ngamlagani Bengaluru da ngasi pangmisingda mang hai budget asina lau singu infrastructure amasung industrial sector da chauna awonba purakpa ngamgani Bengaluru metro project ki dama lupa koti lising taramari chatet mudani pangi senpham ama lakthorakpa gi damak mahangna thagatpa phongdokladun hai machi Karnataka gi khwaidagi chawba khodol amani Tamil Nadu da kilometer lising ahum sanga sangba lambigi infrastructure project paikhatnaba lakthorakpabu Mukhyamantri Idapadi Palaniswamy na nungaiba phongdokre ngasi mahangna thokpa cherol amada hai infrastructure project asi mapung phana paikhatnaba hotnabada mahaki sarkarna mateng pangani nongsu Bengal gi Mukhyamantri amasung Trinamool Congress ki lusingbi Kumari Mamata Banerjee na kendra gi budget asibu yaningdaba phongdokladun hai budget asi longmi gi mayokta amasung miyam gi mayokta leba budget ni North Bengal da ngasi pangthokpa thoram amada Mamata Banerjee hai petrol amasung diesel gi mamaluma khalakpana longmi singda awab ama mayoknare mang hai kendra sarkarna nongsu Bengal bu mirai bire sengkot sagatba ki thabakta pungning sangbidre Janata Dal United ki President amasung Bihar gi Mukhyamantri Nitish Kumar na budget asibu thagatba phongdokre mang hai budget asi singthaningai oiba budget amani masina budget asina manabam yeng thamli Madhya Pradesh ki Mukhyamantri Shivraj Singh Chauhan budget asibu thagatba phongdokladuna hai ngarang puthokliba budget asina leibak asibu maromdom lepchanaba hotnabada asoba khudam ama oire mang hai puthokliba budget asibu Rajya Sarkarna taramna okli loisilakpada COVID-19 dagi ngakthoknaba face mask Upa Put Taruk Apnana Laiba, Kucha Madi Mai Tarutanana Tamba Haiba, Azamba Tawong Sing Agna Sapinaba Amohana Ning Jari, Aroibida Maruiba Pau Amohana, Malengi Mapam Singaloina, Manipur Ngasi, Malengi Patkan Banamit Pangtok Nari, Manipur COVID-19 Nabagi Sang Yamna Hantare, Arang Mui Mari COVID-19 positive Oiki, Pradhan Mantri Haidi, Handaki budget Asi Yamna Kanaba Amasung Udo, investor Amasung infrastructure sector da, Zauna Awon Bapurak Ngamlagani Amasung, Lisingani Konmatoi Kunitoi, Arang Putoki Kendaki budget po maike kya dagi yaning ba masung yaning da ba phongdok narakli paulai jare